Pangalbo ST list chalana ba sangsilak pa khongjangda Pangal pumnamangna sawgatpa haina warep na khray Mitay Pangal Schedule Tribe Demand Committee MPSDDC na sinduna The Future Prospect of Mitay Pangal Community haiba hiramda nong magioiba miyamgi khananay na bagay mipamama ngarang Khetrigaw da layba Ava Community Hall da pangthokray ngarang gi mipamaduda MPSDDC gi President Nongzai Mayum Riaz Ahmad Shah MPSDDC gi Vice President Singh Haji Arab Khulakpam Syed Siraz Ahmad Moirang Mayum Amade Hasimuddin na thoiba mithunglen singoi na saruk yakhe Advocate Singa Khongbam Akir Hussein na moderator oiduna pangthokiba convention aduga mari lainana social researcher Moizing Mayum Bariyas Zudin regular columnist Makok Mayum Azad Komol social activist Islauddin Wang Mayum Amade Itzel Express ki former chief editor Iye Burrahman Laisang Khong na resource person singoi na wangang khe ngarangi convention aduda tongan-tongan balamda layba miyoy sing yaw na resource person kaya galoy na kupna khananay na raba matungda amata oy na yana duna warep sing sulaw khe hay diba warep sing adude purup ama oy na Mitay Pangal singi political, social, economic amade cultural expert sing ase khwaidagi nemba thakta amade tunglomda halagle Mitay Pangal sing top-topa purup ama oy na layba ngamna ba Manipur khunay asigi wakalon manaba miyoy sing galoy na sothaduna layriba pumnumak sing asi yokhana ba mading ngak sen bai base tangay fadaba ma oiragle yalo puruba ma oina Mitay Pangal sing mangkhiba yabagi oithokpa leire amadi lakaduriba numit singda top pa puruba ma oina hingba ngamna ba aikhoi isabu ngak sena bagi damak tangay fadana constitution gi pambay sisinaba mathau tarak pagaloy na Indian constitution gi matungin na scheduled tribe status phanganna ba taksin bahay na amato oina yanakhe Mitay Pangal Purukpo ST status ta Panganan na bagi damak lawgadaba thogdang amade pangthokadaba thabak thogdang sing Mitay Pangal Schedule Tribe Demand Committee da sinabagal oina na committee asina tawrak pa thabak thauram sing amasung sangsilak pa khongjang sing da Manipur da leriba Mitay Pangal amasung Purupasibo achan miran naidan yengliba miyoy singga amato oina mateng pangnaba amade sawgan na bahay na lepna khe loina na Manipur gi tongan-tongan ba mafam singda leriba tongan-tongan ba ethnic community sing amade state asida leriba purub khuding mag masa-masa gi top-top pasakta madu mangsilak bagi akiba laire isilinaw oibagi wakalon na duga loina na unity amadi prosperity purang na ba Manipur da leriba community khuding mag na talak pa political amade economic ki oiba demand ama hekta tawrak pada Manipur dage multi ethnic society gi tongan-tongan ba section singa punna khananay na raba matung hai diba purub adu na taliba demand adu da punna Sangsun minana ba punna matoy na yanakhe Churasanpur gi temporary jail dage Myanmar ahum nanthok tu na senkre yumthang nariba Myanmar dage ain kaina lo na thumna changlaglaga Churasanpur gi tongan-tongan ba mafam kaya da changjapam lawduna leiramba dage police na faraga Churasanpur ge New Lamka ge Khomintang da leiba Savadhan Mandap ki temporary jail da thamlakhiba Myanmar ahum nanthok tu na senkre makhoi ahum temporary jail asidage nanthok tu na senkre haibase ngarang ayuk pung nipan lom tabada khanglakpa nei temporary jail asida punna inmate taraga taret laiba nei nanthok tu na sen khraba Myanmar ahum adude win minte chahi kunga nipan apokpa thacha win na ying thon chahi kunga taret amasung biaka chahi taraga taret apokpa usawe kauwe Myanmar dagi hauji na kauna puida laiba nei win minte amasung win na ying thon na haukiba chahi 2021 gi April tareta aduga Baikana mamang sahi 2022 gi March kunga da police na Churasanpur gi tongan-tongan ba mafam singdagi pharaga temporary jail asida puraktuna thamlakhiba nei thokdok asigi matangda Churasanpur SP na phongdorokhiba da Myanmar ahumadu judicial custody da temporary jail asida leiba nei ngarang ayuk temporary jail asida ge nanthokre haina district jail Churasanpur gi SP Darun Kumar na Churasanpur gi police station da masigi matangda report ama file tawrokhiba leire loina na makhoi gi mathakta FIR ama register tawduna thiba humbagi thabak sathari haina phongdokhe aroibada tabiriba pumnamak po thagachare